Ahanba oina Chief Minister Yumnam Khemchana Kangluf Animbaki IDP Singa Unaduna Wari Sakri Langolgi Alternative Housing Complex Tapang Topa Thoramamada State Government na DTP gi Khutang Dalupa Crore Kuntrani Thoi Henbagi Sanfam Sing IDP Listing Taramapan Romda Direct Benefit Transfer gi Khutang da Masa gi account ta Yenthokre Chief Minister na Thoram Aduga Mari Lenina Fongtokibada Kangluf Anina Thazaba Leinaraba Matamda Masagi Yumda Hanjinba Ngamgani Housing Oriba Fiba Masida Security gi mateng yaudana masagi yumda leiba ngamloidabana Kangluf Anina Yasinaba Hana Purakpa Changi haba wafam thamki Tungda Chief Minister na mafam aduda leiba IDP Singa Hagtheng nana unaki amadi Virtual oina Kangpopi amadi Chorchanpur da leiba IDP Singa Chief Minister ga unaduna wari saki IDP Singi Maiketi gi athubada masagi yumda hanjin ningbagi apambasu fongdoknaki Hoi, Jamlaba hai matam sangnadagi yum aigi pongnapam lamdam sangbangam dana leiriba awaba mayunaraba sumagi kitang dorsu sarkar gi leramiba system dugi mateng pangjabagi sumba isam sam function haijaba tai sigi dais da ningjin biriba aigi yamba honorable MLA Sri Keba Singh koigi beli da sulai biriba sinau sing sigi marakta nuksi sana bagi Maria ma porona ba ina appeal tawjari loina na ngasigi asigum laba koigi kano sida ai nahan sida mamang da laksabani do mayam unabada ayamba isali se singna ngona thambi basi sei ani makhai helaba mopaksi sinaba yadre koi nandagi matam go ibaga inge haibadagi ai koigi Concerned officer sing Chief Secretary Tana Jarkanda Masikai Sige Haidana Kartuna Piba Yana Honabada Wigi supply order got Toktana among supply order system to the Satpataragati Matam Queen Sangani Masidi Kogi Isai Sagi IDP Singi Isai Sagi account to the Koi Pasaka Pida Siedna Lupali Sing Aniga the Singaniga Samliga Kun Koi Mumpak Lena Paisani si Mongpak litaba sing atubu da leibiu duga hujik koigi DC koi DC na lautokibada paisa se kapa hogre hai sida leibiri ba IDP sing se paisa sangba yaubirabra yaure loinana sai koi DC na so haibigre lupali sing kun manga phangiba adugumba lising kun manga phangiba yum 9314 laigre hairiba hana phangriba singdo adugi amuk second installment wena lupali sing kunsi ngasidagi kapa hogre chumiko aduna ayaba yumda hanjanba yabage inform tobiro sagi pung kumari haijabatai koi IDP singi damakta thong launa hangdran leigani yum hanjanba yaba singdu hanjan biraga koigi lemoriba singdusu karamba kanda hanjanba yagadage haibagi koi akan bathabak chatajari angam mateng pangjage loilona ngasigi sumba isam chamba program sida koigi singilam haijabatai Kangpopi Churachandpur duga Kangpopi Churachandpur na singba mafam kaya da su sili maramdi Manipur isi community kuntraga taruk na khundaba community kuntra taruk sina Manipur se kallaga lakpani ano sing tamai koi amatani haibagi adugumba wakhalonduda chap manana sing dasu tamdasu ngasigi function si honorable MLA singna matang sangaga mating pangnaba honajari